ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯁꯤꯟꯊꯥꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥ ꯁꯤꯈꯛꯅꯦ ꯍꯥꯏꯔꯝꯕ ꯊꯨꯅ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠꯇꯨ ꯂꯤꯠꯁꯤꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯄꯥꯒ ꯊꯦꯡꯅꯩ ꯇꯣꯝꯄꯣꯛꯅ ꯍꯩ ꯀꯩꯗꯧꯔꯦ ꯕꯨꯡꯉꯣ ꯕꯕꯥ 이마도 하이벨로 중에 똥복나 그래도래 해보노 하 그래도래 해보노 하 똥복 박hat나 프럽 토크리 마차기 와가 따름다 아두가 레이마기 윰담나 라이 수망 여우리 망골다리 카카리 통질 여우버가 마콩 나마 탕진게 핵 떠우버가 닝싱라이 마타마마다 레이마나 마fam다 하이키바 와이싱도 Matang amok nang na yum sida chaklaba aigi amadi ai chage aroi babi ko oigani Tompok makhong phuktuna imung damna thangjin ba ngamdri senthasu mapagi matungina rakpada ure mapagi mataudo masa nungai jade adubo imung da changlakle मान हेक चंगलकपगा थासना पाखतना सिंथागी नाकता चिनछिलाई बुंगो इमासे कइनोम तौख्रे मचेबु थेमजिनबी सिंथाना लेम्बिसनासु लागले मपुरोइबबु इमुंगदा पुसिनबिरेई लेम्बिसनाना लेसेंबिबु थेमजिनबी तोंपोक चंगलकतुना मचानुपीदा नुक्सिना हाइफेट येंगजै अदुगा लैमगी मनाकता चंगलकतुना खदांगी मिहुल येंगी ngaksa mapada mo makhutna thamduna yengi adudagi tompok mapit ataduna makhuldi thoktana kaplai mapagi mata ubada sinthasu changlaktuna yengi masu mapira thang pakhatna lairibi macheda nungaitana yengjai matau singdo ubada lembisanana kaidaure tamo Bungo, iche kaidaure asi haiduna jangshili thasna su pakhatna jangshili sintha machebu konchituna makholnikna hairi iche thasna pakhatna bungo Ima se kai iche gidi ehleri iche gidi ima se waramal ma potazarasaro iche ima se potazarasaro yaro ye bungo yaro ye aidi kanaga leidoino ima ai kanaga leihoidoino nasase kanada sinaramge ima nang pothakiba yaroye ai kanaga leidoino ima iche gidi ai lirisidi no baili ai lirisidi iche gidi leima leitabagi pau tanarakpada mayam tinba hauri thasna mamabu kauduna kapjai sinthana machebu kapkanu haina themjinjai adubu lepte kapadi lembisanasu kapjai iche ai khoibu waruduna chatlabro ai bu kari oyu haibano icha thoibigi matause ai yengba ngamdre iche gi makada yedubana ira leirubana ichebu iche behena kauchabasu ngamjakhide
ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯆꯦ ꯏꯆꯦꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛ ꯁꯤꯃꯒꯤ ꯁꯦꯡꯕ ꯉꯝꯂꯔꯣꯏ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯆꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯈꯤꯗ꯭ꯔꯕ ꯊꯦꯡꯂꯕ ꯆꯤꯛꯂꯕ ꯃꯇꯝꯗꯨꯗ ꯂꯩꯃꯒꯤ ꯃꯪꯐꯝ ꯂꯩꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯣꯝꯄꯣꯛ ꯐꯝꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯄꯣꯞ ꯄꯣꯞ ꯇꯥꯗꯨꯅ ꯀꯞꯄꯤ ꯀꯞꯂꯤꯕꯅꯤ ꯃꯥꯗꯤ ꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯗꯕ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯅꯤꯡꯉꯝꯗ ꯃꯩꯆꯥꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯃꯁꯥꯗ ꯌꯣꯝꯁꯤꯟ ꯂꯩꯔꯦꯗꯣ ꯆꯍꯤ ꯀꯌꯥ ꯀꯧꯔꯨꯗ꯭ꯔꯕ ꯃꯤꯡꯂꯦꯟꯗꯣ ꯀꯧꯖꯒꯦ ꯈꯜꯂꯤ ꯉꯝꯗ꯭ꯔꯦꯗꯣ ꯃꯥꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯑꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕꯣꯏꯔꯦꯗꯀꯣ ꯑꯍꯥꯟꯕ ꯎꯖꯕ ꯃꯆꯥ ꯑꯃꯗꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯃꯤꯠꯃꯥꯡꯗ ꯂꯩꯅ ꯂꯩꯅ ꯀꯧꯖꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯃꯔꯣꯜ ꯊꯣꯛꯇ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯏ ꯋꯥꯍꯩ ꯈꯔ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯧꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯆꯤꯜꯗꯒꯤ ꯊꯣꯛꯈꯤꯗ꯭ꯔꯕ ꯃꯤꯡꯂꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯣꯝꯕꯤ ꯇꯞꯅ ꯃꯄꯤ ꯇꯥꯔꯛꯏ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥꯅ ꯌꯣꯝꯂꯕ ꯑꯩꯁꯦ ꯅꯪꯒꯤ ꯃꯥꯏꯀꯩꯗꯤ ꯌꯦꯡꯅꯤꯡꯂꯤ ꯅꯪꯒꯤ ꯃꯤꯡꯂꯦꯟꯁꯨ ꯄꯦꯟꯅ ꯀꯧꯅꯤꯡꯂꯤ ꯑꯗꯨꯕꯨ ꯄꯥꯞ ꯆꯦꯜꯂꯕ ꯆꯤꯟꯕꯥꯜꯁꯤꯅ ꯃꯈꯨꯠꯇꯅ ꯌꯣꯝꯂꯕꯤ ꯅꯪꯒꯤ ꯃꯤꯡꯂꯦꯟꯕꯨꯗꯤ ꯀꯧꯕ ꯄꯥꯝꯃꯨꯔꯦ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯅꯐꯝꯗ ꯉꯥꯛꯄꯤꯌꯣꯗꯤ ꯍꯥꯏꯈ꯭ꯔꯔꯣꯏ ꯅꯐꯝꯗ ꯂꯥꯜꯂꯨꯕꯒꯤ ꯈꯪꯕꯗ ꯋꯥꯔꯕ ꯃꯩꯆꯥꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯕ ꯉꯥꯏꯅ ꯂꯦꯜꯂꯨꯔꯒꯦ ꯄꯤꯈꯣ ꯆꯩꯅꯥ ꯅꯪꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜꯅꯤ ꯈꯟꯅ ꯃꯩꯆꯥꯛꯁꯦ ꯀꯣꯛꯍꯟꯗꯅ ꯄꯥꯝꯃꯨꯅ ꯊꯃꯣꯏꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯊꯝꯗꯨꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯈ꯭ꯔꯒꯦ ꯅꯐꯝꯗ ꯍꯥꯏꯅꯤꯡꯈꯤꯕꯅꯤ ꯋꯥꯍꯩꯁꯦ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯕ ꯉꯝꯍꯟꯗꯅ ꯂꯩꯈ꯭ꯔꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯍꯥꯏꯔꯒꯦ ꯅꯐꯝꯗ ꯍꯥꯏꯔꯒ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯖꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯍꯦ ꯃꯤꯑꯣꯏꯕ ꯍꯦ ꯇꯥꯏꯕꯪꯄꯥꯟ ꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯅꯍꯥꯛꯁꯦ ꯅꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯨꯟꯁꯤ ꯑꯃꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯤ ꯅꯍꯥꯛꯀꯤ ꯇꯨꯡ ꯃꯥꯡꯌꯦꯡꯗ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯋꯥꯏ ꯀꯌꯥꯅ ꯅꯤꯡꯉꯝꯗꯅ ꯍꯤꯡꯍꯜꯂꯦꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯈꯣ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯊꯪꯒꯤ ꯋꯥꯔꯤꯕꯨꯁꯨ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ